मतंगी मणिपुरी वारी की यूट्यूब चैनल असुबु ताबिरिबा ख्वाई पुमनमकपु तरामना ओक्चरी ngasi amuk taminarasi laibak 16 suba tangkak tanja aduda matam kuine pau phongnarudraba ASR phone torai anu singh raijada thoibina punjab da BA tamlingai gi roommate ni punjab tagi ni punjabi machani anuna hi sweetheart kamdorige thoibina nungariye nangdi kaidorage nangi khonjel sibu kapiro kapteda aina hariye anu adugi voice change tawbune o lok le haunari ro hoi hidak ti chabro chaye phare ado nangi pau nungai ba ama leye thoibi harauna ha kai pauno hairo अखोई स्कूल की इंग्लिश के ओजा अमा थास की मनुंग द तोखिदौरे अदुगा प्रिंसिपल दसु नंगी मरमदा आइने वारी लोइना साखरे मानसु अयाबा पीरे नंगी टीचिंग मेथड येंगलगा खनसे हाइरे अदुना चांसे आइगी क्यूटी सेकेंड अलिया द पीगे खनबा थोइबी हराउना हा नुंगाइजरेदा अदु अनु मतम खरदि पियो ममागा बाबागा वारी सागे अदुगा हाइरके होरेन नुमदांग दोइना सारगेबा को होइने सारो फरे अदुदी फोन थमगे को होय थमो बाय मिस यू थोइबीना पंजाब ता लेरिङैदा पिक्तक चिंतक तौरगा नुसी हाइदुना मयामना माबु अलियाबाद हाइना खंगनै फोन थमख्रे थोइबी अनुना हारिबा वादुदा यारगे हाइना चप युंगना लेपले पुनसिबदो थादोकलगे हाइना चप युंगना खनख्रे मिंसेलदा अमुक येंगी मतम कुइना मक्सिलुरबा थोइबीगी माइथोंग ngasi nganthorokpagum tawi anauba asa amana mabu hiningba phawali thoibi I had love and their stories all are bullshit punsiba gari thongjilai aduga hatu ka da changai thoibi di magi table da lairik paraga lei punsiba la e habadi khangi adubu thawa sade punsiba na changai ido punsiba ju thoibi bu kongningi wari saningi adubu kari haina sagadabano haifam khangjade ngahak lairaga thoibi mapanda thokhi thoklamdaida asumna hairami khitang thuna change tawbiyo punsiba masado pothapam khangdana karigumba arumba pot amana makokta pubudongna wajai onthorakpada famungda ngasai mana thamlamba sel duga sejetuga adumak lerami punsiba sel do lokhatli aduga sejetu su lokhatli adugadi thoibigi pakum irami tayaibu thagachari adubu asuk yamba sel se aigi sisina pam leite darkar oibada loge tayaida dum thamjinbiyo punsiba mitki pi tarakte haiba khak ngaire aduki matik mathwai noaitre phi hongdoklaga phongda hipthei ngehak leraga thoibi cha puraga changlai thoibina cha sida thamme thoibi punsibada tayai haina pawbu kaukidre wa hainingba leirabasu namhaida tawi thoibi su magi lairik pafam table da lei punsiba thoibi da munna yengi aduga phuk hagotlaga thoibi na phamliba chair dugi mamangda lepi punsibana thoi wari umta sanase phamungda lao yani sida dum hayo punsiba thoibina thawa sadabaduda sauninglurbra khangde thoibibu khudang ta pairaga chingaga phongda phamalli thoibina kaigino chingisibo aina haiba wada nangna thawoidrise kaigino aise nangi nupani your husband kasigi manungdadi I am your younger sister get it you are not my husband punsiba thoibigi paramba kudo thadoi thoibi chatke tawi amukasu punsibana pharaga chingsilli thoibi khuto nanthoknaba leithok lesing tawbada hongpham chettabadagi moi anima phamungda tai aduda su thoibi phuk hagotke tawi punsibana amuka phai punsibana nangna aigi inakta leningdrise kaigino thoibi khuthado oi nang kadoga habno thoibi khol kalapna hairei aina harisini aigi khuche thado
ꯊꯣꯏ, ꯑꯩꯈꯣꯏ ꯑꯅꯤ ꯀꯌꯥꯝ ꯀꯨꯏꯅ ꯁꯨꯃꯥꯏꯅ ꯂꯩꯗꯣꯏꯅꯣ? ꯑꯩ ꯈꯪꯗꯦ. ꯊꯣꯏ, ꯉꯁꯥꯏꯒꯤꯗꯣ ꯑꯩ. ꯄꯨꯟꯁꯤꯕꯅ ꯋꯥ ꯍꯥꯏꯕ ꯂꯣꯏꯗ꯭ꯔꯤꯉꯩꯗ ꯊꯣꯏꯕꯤꯅ ꯋꯥꯗꯨ ꯊꯠꯂꯛꯏ. ꯊꯣꯏꯕꯤꯅ, ꯑꯗꯨꯒꯤꯗꯤ ꯀꯩꯝꯇ ꯈꯟꯗꯦꯗ. ꯃꯁꯛꯁꯨ ꯌꯥꯝ ꯐꯖꯩꯌꯦ. ꯑꯗꯨꯔꯣ ꯇꯌꯥꯏꯅ ꯅꯨꯡꯁꯤꯅꯕ ꯅꯨꯄꯤꯗꯣ? ꯑꯁꯦꯡꯕꯩꯅꯦ, ꯑꯗꯨꯒꯤꯗꯤ ꯑꯩ ꯀꯩꯝꯇ ꯈꯟꯗꯤꯌꯦ ꯇꯌꯥꯏ. ꯑꯩ ꯀꯩꯁꯨ ꯃꯥꯏꯟ ꯇꯧꯗꯦꯗ. ꯀꯔꯤꯒꯤꯁꯨ ꯇꯧꯗꯣꯏꯅꯣ? You are my brother, not husband. ꯊꯣꯏꯕꯤ ꯅꯣꯛꯐꯦꯠ ꯇꯧꯔꯝꯃꯤ ꯑꯗꯨꯒ ꯄꯨꯛ ꯍꯧꯒꯠꯂꯒ ꯃꯥꯒꯤ ꯂꯥꯏꯔꯤꯛ ꯄꯥꯐꯝꯗ ꯐꯝꯈ꯭ꯔꯦ. ꯄꯨꯟꯁꯤꯕ ꯋꯥ ꯀꯔꯤꯃꯠꯇ ꯈꯨꯝꯕ ꯅꯪꯍꯧꯗꯦ ꯊꯣꯏꯕꯤꯒꯤ ꯋꯥꯍꯩꯗꯨꯗ. ꯄꯨꯟꯁꯤꯕꯅ ꯃꯊꯟꯇ ꯈꯟꯖꯩ. ꯀꯔꯤꯅꯣ ꯑꯩꯅ ꯇꯧꯗꯣꯔꯤꯁꯤꯕꯣ? ꯊꯣꯏꯁꯦ ꯑꯩꯕꯨ ꯋꯥꯔꯧꯔꯤꯕꯖꯥꯠꯔꯥ? ꯅꯠꯇ꯭ꯔꯒ ꯀꯔꯤꯅꯣ? ꯅꯨꯃꯤꯗꯥꯡꯒꯤ ꯃꯇꯝꯅꯤ. ꯊꯣꯏꯕꯤꯅ ꯆꯥꯛ ꯊꯣꯡꯅꯕ ꯆꯥꯛꯁꯪꯗ ꯆꯪꯂꯛꯄꯗ ꯄꯨꯟꯁꯤꯕꯅ ꯆꯥꯛ ꯊꯣꯡꯂꯒ ꯂꯩꯔꯝꯃꯤ. ꯊꯣꯏꯕꯤꯅ, ꯀꯩꯅꯣ ꯇꯌꯥꯏ, ꯆꯥꯛꯀ ꯊꯣꯡꯂꯤꯁꯤꯕꯣ? ꯅꯪ ꯑꯦꯛꯖꯥꯝ ꯀꯨꯏꯗ꯭ꯔꯗꯥꯏ. ꯂꯥꯏꯔꯤꯛ ꯄꯥꯖꯔꯨꯔꯣ, ꯑꯩ ꯊꯣꯡꯂꯒꯦ. ꯑꯁ, ꯌꯥꯅꯤꯌꯦ, ꯑꯩ ꯑꯗꯨꯝ ꯊꯣꯡꯒꯦꯕ. ꯆꯠꯂꯣ, ꯂꯥꯏꯔꯤꯛ ꯄꯥꯔꯨꯆꯣ, ꯑꯩ ꯇꯧꯔꯒꯦꯕ. ꯊꯣꯏꯕꯤꯁꯨ ꯋꯥ ꯃꯈꯥ ꯇꯥꯗꯅ ꯂꯥꯛꯏ. ꯊꯣꯏꯕꯤꯅ ꯈꯟꯖꯩ. ꯇꯌꯥꯏꯁꯤꯕꯨ ꯀꯩꯗꯧꯔꯖꯥꯠꯅꯣꯅꯦ, ꯆꯥꯛꯀ ꯊꯣꯡꯂꯝꯃꯤꯁꯤꯕꯣ? ꯃꯣꯏ ꯁꯥꯏꯅ ꯆꯥꯛ ꯊꯣꯡꯕ ꯇꯝꯃꯨ ꯀꯥꯏꯅꯒ ꯍꯥꯏꯔꯛꯆꯥꯔꯣ? ꯊꯣꯡꯒꯦ ꯊꯣꯡꯂꯁꯅꯨꯗ. ꯑꯁꯨꯝꯅ ꯄꯨꯟꯁꯤꯕꯅ ꯑꯌꯨꯛꯀꯤ ꯅꯨꯃꯤꯗꯥꯡꯒꯤ ꯅꯨꯡꯇꯤꯒꯤ ꯆꯥꯛ ꯊꯣꯡꯉꯤ. ꯊꯣꯏꯕꯤꯅ ꯇꯧꯒꯗꯕ ꯊꯕꯛ ꯈꯨꯗꯤꯡꯃꯛ ꯑꯌꯥꯝꯕ ꯃꯥꯅ ꯇꯧꯏ. ꯑꯗꯨꯕꯨ ꯃꯥꯅ ꯍꯧꯖꯤꯛ ꯉꯥꯏꯔꯤꯁꯤ ꯊꯣꯏꯕꯤꯅ ꯍꯔꯥꯎ ꯍꯔꯥꯎ ꯋꯥꯔꯤ ꯁꯥꯔꯛꯄꯗꯨꯅꯤ. ꯑꯦꯛꯖꯥꯝ ꯍꯧꯈ꯭ꯔꯦ. ꯍꯌꯦꯡ ꯑꯦꯛꯖꯥꯝ ꯂꯣꯏꯅꯤ ꯍꯥꯏꯕꯒꯤ ꯅꯨꯃꯤꯠꯀꯤ ꯅꯨꯃꯤꯗꯥꯡꯅꯤ. ꯊꯣꯏꯕꯤꯁꯨ ꯂꯥꯏꯔꯤꯛ ꯄꯥꯔꯤ. ꯄꯨꯟꯁꯤꯕ ꯂꯦꯃꯟ ꯋꯥꯇꯔ ꯄꯨꯔꯒ ꯆꯪꯂꯛꯏ. ꯄꯨꯟꯁꯤꯕꯅ, ꯊꯣꯏ, ꯁꯦ, ꯁꯤ ꯊꯛꯑꯣ ꯅꯁꯥꯗꯣ ꯇꯦꯛꯈꯠꯅꯕ. ꯌꯥꯅꯤꯗ. ꯄꯨꯟꯁꯤꯕ ꯋꯥ ꯃꯈꯥ ꯇꯥꯗ꯭ꯔꯤ. ꯅꯛꯅ ꯂꯥꯞꯅꯕ ꯍꯥꯏꯕꯗꯨ ꯑꯣꯏꯔꯦ. ꯄꯨꯟꯁꯤꯕ ꯍꯃꯥꯔꯦ ꯑꯙꯨꯔꯤ ꯀꯍꯥꯅꯤꯒꯤ ꯇꯥꯏꯇꯜ ꯁꯣꯡꯗꯨ ꯏꯌꯔꯄꯤꯁ ꯍꯥꯞꯄꯒ ꯐꯃꯨꯡꯗ ꯇꯥꯔꯤ. ꯑꯣꯏꯔꯤꯕ ꯁꯤꯆꯨꯋꯦꯁꯟꯗꯨꯒ ꯏꯁꯩꯗꯨꯒ ꯄꯨꯟꯁꯤꯕ ꯃꯤꯠꯂꯨ ꯄꯤꯔꯥꯡ ꯊꯤꯡꯕ ꯉꯝꯗ꯭ꯔ ꯃꯥꯜꯂꯦ, ꯀꯞꯂꯦ. ꯄꯨꯡ 11:30 ꯇꯥꯔꯛꯄ ꯑꯗꯨꯋꯥꯏꯗ ꯄꯨꯟꯁꯤꯕ ꯊꯣꯏꯕꯤꯒꯤ ꯂꯥꯏꯔꯤꯛ ꯄꯥꯐꯝꯗ ꯊꯣꯏꯕꯤꯕꯨ ꯌꯦꯡꯉꯤ. ꯊꯣꯏꯕꯤꯗꯤ ꯇꯨꯝꯃꯒ ꯂꯩꯔꯝꯂꯦ, ꯂꯥꯏꯔꯤꯛꯇ ꯃꯣꯟ ꯈꯥꯡꯂꯒ. ꯄꯨꯟꯁꯤꯕꯅ, ꯑꯣ, ꯊꯣꯏꯗꯤ ꯇꯨꯝꯈ꯭ꯔ ꯃꯥꯜꯂꯦꯅꯦ. ꯄꯨꯟꯁꯤꯕ ꯊꯣꯏꯕꯤꯕꯨ ꯄꯝꯈꯠꯂꯤ ꯑꯗꯨꯒ ꯐꯃꯨꯡꯗ ꯇꯞꯅ ꯇꯨꯝꯍꯜꯂꯤ. ꯀꯥꯡꯈꯟ ꯊꯥꯔꯦ ꯑꯗꯨꯒ ꯊꯣꯏꯕꯤꯗ ꯃꯨꯟꯅ ꯌꯦꯡꯂꯒ ꯃꯄꯤ ꯆꯤꯟꯊꯔꯛꯏ. ꯄꯨꯟꯁꯤꯕꯅ, ꯊꯣꯏ, ꯅꯪꯅ ꯑꯩꯕꯨ ꯀꯌꯥꯝ ꯀꯨꯏꯅ ꯑꯁꯨꯝꯅ ꯋꯥꯍꯟꯈꯤꯗꯣꯏꯅꯣ? ꯅꯪꯅ ꯄꯤꯅꯤꯡꯕ ꯆꯩꯔꯥꯛ ꯄꯤꯌꯨ, ꯑꯗꯨꯕꯨ ꯑꯩꯉꯣꯟꯗ ꯋꯥ ꯉꯥꯡꯗꯕꯗꯤ ꯇꯧꯒꯅꯨ. ꯄꯨꯟꯁꯤꯕ ꯊꯣꯏꯕꯤꯒꯤ ꯂꯥꯏꯕꯛꯇ ꯆꯨꯞꯄꯤ. ꯄꯨꯟꯁꯤꯕꯅ, ꯑꯦꯛꯖꯥꯝ ꯃꯥꯏ ꯄꯥꯛꯇꯨꯅ ꯅꯪꯅ ꯇꯣꯞꯄꯔ ꯑꯣꯏꯔꯛꯎ, ꯒꯣꯜ ꯃꯦꯗꯜ ꯂꯧꯕ ꯉꯝꯕ ꯑꯣꯏꯌꯨꯀꯣ. ꯄꯨꯟꯁꯤꯕ ꯐꯃꯨꯡꯗꯒꯤ ꯇꯞꯅ ꯀꯨꯝꯊꯔꯛꯑꯒ ꯀꯥꯡꯈꯜꯗ ꯌꯦꯞꯁꯤꯟꯕꯤꯔꯦ. ꯑꯗꯨꯒ ꯃꯥꯁꯨ ꯃꯥꯒꯤ ꯐꯃꯨꯡꯗ ꯆꯪꯈ꯭ꯔꯦ. ꯃꯊꯪꯒꯤ ꯅꯨꯃꯤꯠꯅꯤ. ꯊꯣꯏꯕꯤ ꯑꯦꯛꯖꯥꯝ ꯂꯣꯏꯔꯒ ꯊꯣꯛꯂꯛꯏ. ꯐꯣꯟꯗ ꯃꯦꯁꯦꯖ ꯑꯃ ꯂꯥꯛꯏ. ꯌꯦꯡꯉꯨꯕꯗ OBCꯒꯤ ꯁꯦꯜ ꯆꯪꯂꯛꯄꯒꯤ ꯃꯦꯁꯦꯖ ꯑꯣꯏꯔꯝꯃꯤ. ꯊꯣꯏꯕꯤꯅ, ꯑꯦ, ꯅꯨꯡꯉꯥꯏꯖꯔꯦꯗ. ꯄꯟꯆꯒꯅꯤ ꯆꯠꯅꯕ ꯇꯤꯀꯦꯠ ꯀꯛꯅꯤꯡꯉꯥꯏ ꯁꯦꯜ ꯂꯩꯇꯕꯗꯣ ꯁꯤ ꯑꯣꯏꯅ ꯁꯤꯖꯤꯟꯅꯔꯒꯦ. ꯊꯣꯏꯕꯤ ꯍꯔꯥꯎꯅ ꯇꯤꯀꯦꯠ ꯀꯛꯄ ꯆꯠꯈꯤ. ꯄꯨꯟꯁꯤꯕ ꯊꯣꯏꯕꯤꯅ ꯍꯜꯂꯛꯂꯒ ꯆꯥꯅꯕ ꯍꯥꯏꯗꯨꯅ ꯑꯣꯐꯤꯁ ꯉꯟꯇꯥꯅ ꯍꯜꯂꯛꯂꯒ ꯆꯥꯛ ꯊꯣꯡꯂꯤ. ꯊꯣꯏꯕꯤꯒꯤ ꯑꯄꯥꯝꯕ ꯍꯦꯟꯖꯥꯡ ꯁꯣꯏꯕꯨꯝ ꯏꯔꯣꯜꯂꯤ, ꯕꯣꯔꯥ ꯑꯃ ꯍꯧꯕꯤ. ꯊꯣꯏꯕꯤꯅ ꯈ꯭ꯋꯥꯏꯗꯒꯤ ꯄꯥꯝꯕꯁꯤ ꯑꯂꯨ ꯕꯣꯔꯥꯅꯤ. ꯃꯝꯁꯤꯜꯂꯛꯀꯗꯧꯔꯦ. ꯊꯣꯏꯕꯤꯗꯤ ꯍꯧꯖꯤꯛ ꯐꯥꯎꯕ ꯍꯜꯂꯛꯇ꯭ꯔꯤ. ꯄꯨꯟꯁꯤꯕ ꯊꯣꯏꯕꯤꯗ ꯐꯣꯟ ꯇꯧꯏ. ꯄꯨꯟꯁꯤꯕꯅ, ꯊꯣꯏ, ꯍꯧꯖꯤꯛ ꯐꯥꯎꯕ ꯍꯜꯂꯛꯇ꯭ꯔꯗꯤ ꯀꯩꯗꯧꯔꯒꯦ? ꯒꯥꯔꯤ ꯐꯪꯗ꯭ꯔꯕꯣ? ꯑꯩ ꯂꯧꯕ ꯂꯥꯛꯎꯔꯣ? ꯂꯥꯛꯀꯅꯣ, ꯀꯩꯁꯨ ꯇꯧꯗꯦ. ꯒꯥꯔꯤ ꯑꯗꯨꯝ ꯐꯪꯉꯦ, ꯉꯥꯏꯍꯥꯛ ꯂꯩꯔꯗꯤ ꯌꯧꯔꯛꯑꯅꯤ. ꯐꯣꯟ ꯊꯝꯃꯣ. ꯁꯤ ꯍꯥꯏꯔꯒ ꯐꯣꯟꯗꯣ ꯐꯠ ꯀꯛꯊꯠꯂꯤ. ꯊꯣꯏꯕꯤꯁꯨ ꯃꯥꯅ ꯇꯧꯖꯔꯤꯗꯨ ꯃꯊꯟꯇ ꯅꯨꯡꯉꯥꯏꯖꯗꯦ. ꯑꯗꯨꯕꯨ ꯄꯨꯟꯁꯤꯕꯕꯨ ꯀꯥꯎꯊꯣꯛꯄ ꯉꯝꯅꯕ ꯍꯣꯠꯅꯕꯗ ꯃꯁꯤ ꯅꯠꯇꯅ ꯑꯇꯣꯞꯄ ꯄꯥꯝꯕꯩ ꯂꯩꯇꯦ. ꯁꯣꯝꯗꯁꯨ ꯄꯨꯟꯁꯤꯕ ꯊꯣꯏꯕꯤꯅ ꯐꯣꯟ ꯀꯛꯈꯤꯕꯗꯨ ꯅꯨꯡꯉꯥꯏꯖꯗꯦ. ꯑꯗꯨꯕꯨ ꯀꯔꯤꯗꯤ ꯍꯥꯏꯔꯨꯅꯤ? ꯄꯨꯟꯁꯤꯕꯅ, ꯀꯩꯒꯤꯅꯣ ꯃꯥꯅ ꯐꯣꯟ ꯊꯝꯈ꯭ꯔꯒ ꯑꯩꯅ ꯀꯞꯅꯤꯡꯕ ꯐꯥꯎꯔꯤꯁꯤꯅ? ꯑꯩꯒꯤꯁꯤꯕꯨ ꯃꯥꯕꯨ ꯅꯨꯡꯁꯤꯔꯤꯕ ꯍꯥꯏꯕꯗꯨꯔꯥ? ꯅꯠꯇ꯭ꯔꯒ ꯀꯔꯤꯅꯣ? ꯄꯨꯟꯁꯤꯕ ꯃꯤꯡꯁꯦꯜ ꯌꯦꯡꯉꯤ. ꯈꯪꯍꯧꯗꯅ ꯃꯤꯠ ꯆꯣꯡꯂꯛꯏ. ꯃꯤꯍꯨꯜꯁꯨ ꯀꯟꯅ ꯆꯣꯡꯂꯛꯏ. ꯄꯨꯟꯁꯤꯕꯅ, ꯑꯩ ꯅꯨꯃꯤꯠ ꯑꯍꯥꯟꯕ ꯆꯣꯡꯕ ꯅꯨꯃꯤꯠꯇ ꯃꯥꯒ ꯊꯦꯡꯅꯕꯅꯤ. ꯑꯗꯨꯒ ꯑꯅꯤꯔꯛ ꯁꯨꯕꯗꯅ ꯐꯤꯕꯝꯅ ꯌꯥꯗꯗꯅ ꯆꯦꯟꯈꯤꯕꯅꯤ. ꯃꯤꯠ ꯆꯣꯡꯕꯒꯤ ꯈꯨꯗꯝꯁꯤꯕꯨ ꯅꯨꯡꯁꯤꯅꯕ ꯊꯦꯡꯅꯕ? ꯏꯇꯩꯃꯅ ꯍꯥꯏꯈꯤꯀꯣ. ꯆꯨꯝꯃꯤꯅꯦ. ꯑꯩꯅ ꯅꯨꯡꯁꯤꯔꯤꯁꯦ ꯏꯆꯟ ꯊꯣꯏꯕꯤꯔꯥ? ꯂꯩꯁꯤ ꯆꯦꯟꯈꯤꯕꯗ
ꯁꯤ ꯌꯧꯅ ꯆꯩꯅ ꯐꯥꯎꯗꯦ꯫ ꯑꯗꯨꯒ ꯑꯩꯅ ꯋꯥ ꯉꯥꯡꯕꯗ ꯃꯥꯅ ꯈꯨꯝꯗꯕ ꯈꯛꯀꯤ ꯑꯩꯅ ꯑꯁꯨꯛ ꯌꯥꯝꯅ ꯋꯥꯔꯤꯕꯁꯤꯅ ꯀꯔꯤꯒꯤꯅꯣ? ꯏꯅꯥꯛꯇ ꯂꯦꯡꯗꯅ ꯂꯩꯔꯕ ꯃꯥꯕꯨ ꯃꯥꯡꯈꯤꯕꯗꯧꯅ ꯇꯧꯔꯤꯕꯁꯤꯅ ꯀꯔꯤꯒꯤ? ꯑꯗꯨꯒ ꯃꯥꯒꯤ ꯋꯥꯈꯜ ꯍꯦꯛ ꯈꯜꯂꯛꯄ ꯈꯨꯗꯤꯡ ꯀꯥꯞꯂꯥꯛꯇꯅ ꯅꯤꯛꯏꯕ ꯀꯔꯤꯒꯤꯅꯣ? ꯄꯨꯟꯁꯤꯕ ꯃꯤꯡꯁꯦꯜ ꯑꯃꯨꯛ ꯌꯦꯡ, ꯆꯣꯡꯂꯤꯕ ꯃꯤꯍꯨꯜꯗꯣ ꯑꯃꯨꯛ ꯄꯥꯏ ꯇꯧꯏ꯫ ꯃꯥꯅꯤ, ꯑꯩ ꯏꯆꯜ ꯊꯣꯏꯕꯤꯕꯨ ꯅꯨꯡꯁꯤꯕꯅꯦ꯫ ꯑꯗꯨꯕꯨ ꯀꯝꯗꯧꯅ ꯐꯣꯡꯗꯣꯛꯀꯅꯤ? ꯑꯩꯅꯗꯤ ꯃꯥꯕꯨ ꯑꯩꯒꯤ ꯏꯆꯜꯅꯤ ꯍꯥꯏꯈ꯭ꯔꯦ꯫ ꯑꯣꯏꯖꯕ ꯊꯤꯕ ꯇꯥꯔꯣꯏꯗ꯭ꯔꯥ? ꯂꯩꯁꯤꯅ ꯑꯩꯉꯣꯟꯗ ꯒꯤꯐ ꯑꯃ ꯇꯧꯔꯛꯈꯤꯀꯣ꯫ ꯑꯩꯕꯨ ꯃꯗꯨ ꯀꯗꯥꯏꯗ ꯊꯝꯈꯤ? ꯄꯨꯟꯁꯤꯕ ꯂꯩꯁꯤꯅ ꯂꯨꯍꯣꯡꯕꯗ ꯄꯤꯔꯛꯈꯤꯕ ꯈꯨꯗꯣꯞꯇꯨ ꯀꯣꯏꯊꯤ ꯊꯤ꯫ ꯂꯥꯁꯇ ꯃꯣꯝꯄꯥꯛ ꯃꯈꯥꯗ ꯂꯩꯔꯝꯕꯗꯣ ꯊꯦꯡꯅꯔꯦ, ꯆꯤꯊꯤꯁꯨ ꯌꯥꯎꯅ꯫ ꯆꯤꯊꯤꯗꯣ ꯑꯃꯨꯛ ꯄꯥꯔꯦ꯫ ꯂꯩꯁꯤ, ꯅꯪꯅ ꯍꯥꯏꯕ ꯆꯨꯝꯃꯦ꯫ ꯑꯩ ꯃꯥꯕꯨ ꯅꯨꯡꯁꯤꯔꯦ꯫ ꯅꯪꯅ ꯄꯤꯔꯛꯄ ꯈꯨꯗꯣꯜꯁꯦ ꯃꯉꯣꯟꯗ ꯄꯤꯔꯒꯦ꯫ ꯑꯩꯒꯤ ꯅꯨꯡꯁꯤꯕꯁꯦ ꯐꯣꯡꯗꯣꯛꯂꯒꯦ꯫ ꯑꯩꯒꯤ ꯕꯥꯔꯊꯗꯦꯁꯨ ꯀꯨꯏꯗ꯭ꯔꯦ, ꯃꯊꯪꯒꯤ ꯍꯞꯇꯥꯗꯅꯦ꯫ ꯖꯨꯟꯒꯤ ꯇꯥꯔꯤꯛ 10 ꯅꯨꯃꯤꯠꯁꯤꯗ ꯐꯣꯡꯗꯣꯛꯂꯒꯦ꯫ ꯊꯣꯏꯕꯤꯅ ꯆꯠꯀꯦꯅ ꯀꯛꯂꯤꯕ ꯇꯤꯀꯦꯠꯇꯨꯁꯨ ꯖꯨꯟꯒꯤ ꯇꯥꯔꯤꯛ 10ꯒꯤꯅꯤ꯫ ꯊꯣꯏꯕꯤ ꯌꯨꯝ ꯌꯧꯔꯛꯄꯗ ꯄꯨꯡ 5 ꯇꯥꯔꯤ꯫ ꯌꯧꯔꯛꯄꯒ ꯐꯤ ꯍꯣꯡꯉꯤ, ꯑꯗꯨꯒ ꯊꯕꯛ ꯂꯣꯏꯁꯤꯟꯒꯦꯅ ꯇꯧꯕꯗ ꯊꯕꯛ ꯂꯣꯏꯅ ꯂꯣꯏꯔꯒ ꯂꯩꯔꯝꯃꯤ꯫ ꯃꯥꯗꯤ ꯃꯅꯦꯝꯄꯣꯛꯅ ꯂꯣꯏꯁꯤꯜꯂꯤꯕꯣꯏ ꯈꯜꯂꯤ, ꯑꯗꯨꯒ ꯃꯅꯦꯝꯒ ꯃꯀꯨꯕꯣꯛꯀꯗꯤ ꯌꯨꯝꯗ ꯂꯩꯔꯝꯗꯦ꯫ ꯊꯣꯏꯕꯤꯅ ꯃꯊꯟꯇ ꯈꯜꯂꯤ꯫ ꯏꯃꯥꯁꯨ ꯂꯩꯇꯦ, ꯄꯥꯕꯨꯡꯁꯨ ꯂꯩꯇꯦ, ꯀꯗꯥꯏꯗ ꯆꯠꯈ꯭ꯔꯤꯖꯥꯠꯅꯣꯅꯦ? ꯇꯌꯥꯏꯅ ꯀꯗꯥꯏꯗ ꯑꯃꯨꯛ ꯂꯩꯔꯤꯖꯥꯠꯅꯣ? ꯊꯣꯏꯕꯤ ꯁꯨꯃꯥꯡꯗ ꯊꯣꯛꯂꯛꯏ, ꯑꯗꯨꯒ ꯄꯨꯟꯁꯤꯕꯕꯨ ꯀꯣꯏꯊꯤ ꯊꯤ, ꯐꯪꯗꯦ꯫ ꯊꯣꯏꯕꯤꯅ ꯃꯥꯏ ꯅꯨꯄꯤꯒ ꯋꯥꯔꯤ ꯁꯥꯔꯤ ꯑꯣꯏꯔꯝꯅꯤꯗ, ꯃꯆꯤ ꯑꯃꯗ ꯂꯩꯖꯔꯝꯅꯤꯗ꯫ ꯄꯨꯟꯁꯤꯕ ꯆꯩꯅꯥꯗꯣ ꯈꯥꯡꯕ ꯉꯝꯗ꯭ꯔꯗꯨꯅ ꯃꯊꯟꯇ ꯌꯨꯝ ꯃꯊꯛꯇ ꯌꯨ ꯊꯛꯂꯒ ꯂꯩ꯫ ꯊꯣꯏꯕꯤꯅ ꯐꯤ ꯂꯧꯁꯤꯟꯒꯦ ꯂꯥꯛꯄꯗ ꯄꯨꯟꯁꯤꯕꯅ ꯍꯃꯥꯔꯤ ꯑꯙꯨꯔꯤ ꯀꯍꯥꯅꯤꯒꯤ ꯇꯥꯏꯇꯜ ꯁꯣꯡꯗꯣ ꯍꯟꯖꯤꯟ ꯍꯟꯖꯤꯟ ꯊꯥꯔꯒ ꯇꯥꯔꯝꯕꯗꯨꯁꯨ ꯊꯦꯡꯅꯔꯦ꯫ ꯊꯣꯏꯕꯤ ꯃꯊꯟꯇ ꯈꯟꯖꯩ, ꯀꯩꯅꯣ ꯃꯣꯏ ꯁꯥꯏꯒ ꯈꯠꯅꯔꯖꯥꯠꯂꯥ? ꯑꯁꯤꯒꯤ ꯏꯁꯩꯁꯤꯅ ꯑꯃꯨꯛ ꯇꯥꯔꯤꯁꯤꯅ? ꯑꯩꯕꯨ ꯍꯪꯁꯤꯔꯅꯦ? ꯍꯪꯂꯔꯣꯏ꯫ ꯍꯪꯉꯨꯔꯒ ꯅꯊꯧꯔꯥ ꯑꯃꯨꯛ ꯍꯥꯏꯔꯛꯂꯗꯤ ꯆꯣꯞꯀꯅꯤ꯫ ꯊꯣꯏꯕꯤ ꯍꯣꯏ ꯃꯥꯏ ꯍꯥꯏꯔꯝꯗꯅ ꯐꯤ ꯂꯧꯁꯤꯜꯂꯒ ꯀꯨꯝꯊꯈ꯭ꯔꯦ꯫ ꯂꯥꯏꯒꯤ ꯗꯨꯛ ꯊꯥꯎꯃꯩ ꯀꯠꯀꯦ ꯇꯧꯕꯁꯨ ꯂꯣꯏꯅ ꯂꯣꯏꯔꯒ ꯂꯩꯔꯝꯃꯤ꯫ ꯊꯣꯏꯕꯤꯅ ꯏꯃꯥꯗꯨꯕꯨ ꯀꯗꯥꯏꯗ ꯆꯠꯈ꯭ꯔꯤꯖꯥꯠꯅꯣꯅꯦ? ꯃꯊꯛꯇ ꯄꯨꯟꯁꯤꯕꯅ ꯂꯩꯔꯤꯕꯗꯨꯗ ꯑꯃꯨꯛ ꯀꯥꯈꯠꯂꯛꯏ꯫ ꯊꯣꯏꯕꯤꯅ ꯃꯅꯝꯁꯤꯗꯤ ꯇꯌꯥꯏ? ꯀꯩꯗꯧꯔꯦ? ꯌꯨꯒ ꯊꯛꯑꯗꯤ? ꯀꯩꯁꯨ ꯇꯧꯗꯦ꯫ ꯏꯃꯥꯒ ꯄꯥꯕꯨꯡꯒꯗꯤ? ꯏꯆꯦ ꯍꯣꯏꯗ ꯆꯠꯈꯤ, ꯑꯍꯤꯡ ꯍꯜꯂꯛꯑꯣꯏ ꯍꯥꯏꯔꯝꯕꯅꯦ꯫ ꯑꯣ, ꯗꯨꯛ ꯊꯥꯔꯝꯃꯤꯁꯦ ꯑꯩꯅꯅꯦ꯫ ꯊꯣꯏꯕꯤ ꯃꯊꯟꯇ ꯑꯃꯨꯛ ꯈꯟꯖꯩ, ꯀꯩꯅꯣꯅꯦ ꯇꯌꯥꯏꯁꯤꯕꯣ? ꯑꯁ, ꯃꯥꯏ ꯅꯨꯄꯤꯗꯨꯁꯨ ꯄꯨꯔꯥ ꯕꯦꯔꯥꯅꯤꯀꯣ, ꯂꯥꯏ ꯗꯨꯛꯀ ꯀꯠꯂ ꯂꯩꯔꯝꯃꯤ꯫ ꯊꯣꯏꯕꯤ ꯄꯨꯟꯁꯤꯕꯗ ꯑꯃꯨꯛ ꯍꯥꯏꯔꯛꯏ, ꯑꯗꯨ ꯂꯥꯛꯑꯣꯗꯅ, ꯀꯥꯡ ꯆꯤꯛꯇ꯭ꯔꯣ? ꯄꯨꯟꯁꯤꯕ ꯄꯨꯛ ꯍꯧꯒꯠꯂꯤ꯫ ꯊꯣꯏꯕꯤꯅ ꯀꯧꯔꯤꯉꯩꯗ ꯆꯠꯀꯦ ꯈꯟꯖꯕꯅꯤ꯫ ꯍꯦꯛ ꯍꯧꯒꯠꯂꯛꯄꯒ ꯂꯦꯞꯄ ꯉꯝꯗꯦ, ꯇꯨꯒꯦ ꯇꯧꯏ꯫ ꯊꯣꯏꯕꯤꯅ ꯆꯦꯟꯁꯤꯟꯗꯨꯅ ꯉꯥꯛꯏ꯫ ꯑꯅꯤꯗꯣ ꯉꯥꯏꯍꯥꯛꯇꯪꯗꯤ ꯃꯤꯠ ꯆꯥꯅꯩ꯫ ꯊꯣꯏꯕꯤ ꯃꯤꯍꯨꯜ ꯗꯪ ꯗꯪ ꯆꯣꯡꯂꯛꯏ꯫ ꯄꯨꯟꯁꯤꯕꯁꯨ ꯆꯞ ꯃꯥꯟꯅꯩ꯫ ꯊꯣꯏꯕꯤ ꯐꯠ ꯍꯟꯗꯣꯛꯏ, ꯑꯗꯨꯒ ꯃꯊꯟꯇ ꯈꯟꯖꯩ, ꯀꯩꯅꯣ ꯑꯩꯅ ꯁꯣꯟꯊꯔꯛꯂꯤꯕꯁꯤꯅ? ꯃꯥꯒꯤ ꯃꯅꯥꯛꯇ ꯂꯩꯕꯒ ꯃꯤꯍꯨꯟꯁꯤꯅ ꯀꯟꯅ ꯀꯟꯅ ꯆꯣꯡꯂꯛꯂꯤꯕꯁꯤꯅ ꯀꯔꯤꯒꯤ? ꯅꯠꯇꯦ, ꯊꯣꯏꯕꯤ, ꯃꯍꯥꯛꯁꯦ ꯅꯪꯒꯤ ꯅꯕꯨꯡꯒꯨꯝꯕꯅꯦ, ꯅꯪꯒꯤ ꯅꯄꯨꯔꯣꯏꯕ ꯅꯠꯇꯦ꯫ ꯑꯣꯀꯦ, ꯔꯤꯂꯦꯛꯁ꯫ ꯄꯨꯟꯁꯤꯕꯗ ꯑꯃꯨꯛ ꯍꯥꯏꯔꯛꯏ, ꯇꯌꯥꯏ, ꯂꯩꯍꯧꯈꯤꯗ꯭ꯔꯥ? ꯑꯩ ꯆꯥꯛ ꯊꯣꯡꯂꯨꯒꯦ꯫ ꯑꯩꯅ ꯊꯣꯡꯈ꯭ꯔꯕꯅꯦ, ꯊꯤꯁꯨ ꯊꯤꯔꯕꯅꯦ꯫ ꯊꯣꯏꯕꯤ ꯃꯊꯟꯇ ꯑꯃꯨꯛ ꯁꯣꯜꯂꯤ, ꯀꯩꯅꯣ ꯇꯌꯥꯏꯁꯤꯕꯨ ꯉꯥꯎꯔꯖꯥꯠꯂꯣ? ꯑꯣ, ꯑꯗꯨꯗꯤ ꯆꯥꯔꯨꯔꯁꯤ ꯂꯥꯛꯑꯣꯗꯅ꯫ ꯊꯣꯏꯕꯤ ꯋꯥ ꯑꯃꯠꯇ ꯈꯨꯝꯗꯦ, ꯃꯈꯥꯗ ꯀꯨꯝꯊꯈ꯭ꯔꯦ꯫ ꯄꯨꯟꯁꯤꯕꯁꯨ ꯇꯞꯅ ꯀꯨꯝꯊꯔꯛꯏ꯫ ꯐ꯭ꯂꯣꯔ ꯌꯧꯔꯝꯗꯥꯏꯗ ꯊꯣꯏꯕꯤꯗ ꯌꯦꯡꯂꯤꯉꯩꯗ ꯑꯃꯨꯛꯀꯁꯨ ꯇꯨꯒꯦ ꯇꯧꯏ꯫ ꯊꯣꯏꯕꯤꯅ ꯆꯦꯟꯁꯤꯜꯂꯒ ꯉꯥꯛꯏ꯫ ꯋꯦꯠꯅ ꯍꯦꯟꯈꯤꯕꯗꯒꯤ ꯉꯥꯛꯄ ꯉꯝꯗꯗꯨꯅ ꯈꯨꯠꯇꯣ ꯅꯥꯟꯊꯣꯛꯂꯒ ꯊꯣꯏꯕꯤꯒꯤ ꯃꯊꯛꯇ ꯄꯨꯟꯁꯤꯕ ꯇꯥꯁꯤꯜꯂꯤ꯫ ꯑꯃꯨꯛꯁꯨ ꯑꯅꯤꯗꯣ ꯃꯤꯠꯆꯥꯅꯩ꯫ ꯊꯣꯏꯕꯤꯁꯨ ꯉꯥꯏꯍꯥꯛꯇꯪꯗꯤ ꯂꯦꯞꯈꯤꯕ ꯐꯤꯔꯦꯞꯇꯣ ꯀꯥꯎꯊꯣꯛꯈꯤ꯫ ꯃꯈꯨꯠ ꯑꯅꯤꯗꯨꯅ ꯄꯨꯟꯁꯤꯕꯒꯤ ꯃꯥꯏꯗ ꯇꯞꯅ ꯅꯥꯜꯂꯤ꯫ ꯊꯣꯏꯕꯤꯅ ꯇꯞꯅ, ꯇꯌꯥꯏ꯫ ꯍꯥꯎ? ꯅꯪ ꯌꯨ ꯊꯛꯀꯅꯨ, ꯄ꯭ꯂꯤꯖ꯫ ꯁꯣꯔꯤ, ꯃꯇꯨꯡꯗ ꯊꯛꯂꯔꯣꯏ꯫ ꯑꯁꯦꯡꯕ? ꯄ꯭ꯔꯣꯃꯤꯁ? ꯄ꯭ꯔꯣꯃꯤꯁ꯫
ꯇꯟꯖꯥ ꯑꯗꯨꯗ ꯄꯨꯟꯁꯤꯕꯒꯤ ꯐꯣꯟ ꯂꯥꯛꯏ, ꯑꯅꯤꯗꯣ ꯀꯪꯄ꯭ꯔꯦꯛ ꯈꯪꯏ꯫ ꯊꯣꯏꯕꯤ ꯃꯥꯡꯂꯨꯔꯕ ꯒ꯭ꯌꯥꯟꯗꯣ ꯈꯪꯂꯛꯂꯛꯏ꯫ ꯄꯨꯟꯁꯤꯕꯕꯨ ꯏꯟꯊꯣꯛꯂꯒ ꯄꯨꯛ ꯍꯧꯒꯠꯂꯛꯏ, ꯑꯗꯨꯒ ꯀꯥꯗ ꯄ꯭ꯔꯞ ꯄ꯭ꯔꯞ ꯆꯪꯂꯛꯏ꯫ ꯊꯣꯏꯕꯤꯅ "ꯀꯩꯅꯣ ꯑꯩꯁꯤꯕꯣ? ꯃꯤꯒꯤ ꯃꯄꯣꯠ ꯃꯨꯟꯅꯕ ꯇꯧꯔꯤꯁꯤꯅ?" "ꯅꯠꯇꯦ, ꯊꯣꯏꯕꯤ, ꯃꯁꯤ ꯃꯪꯂꯥꯟꯅꯤ, ꯇꯥꯏꯕꯪ ꯅꯠꯇꯦ꯫ ꯃꯥ ꯅꯪꯒꯤ ꯅꯠꯇꯦ꯫ ꯑꯗꯨꯕꯨ ꯀꯩꯒꯤꯅꯣ ꯑꯩꯅ ꯃꯥꯒꯤ ꯃꯊꯥꯅꯨꯡꯗ ꯂꯩꯔꯤꯉꯩ ꯁꯪꯁꯥꯔ ꯄꯨꯝꯕ ꯍꯦꯛ ꯍꯦꯛ ꯀꯥꯎꯊꯣꯛꯂꯤꯕ ꯑꯁꯤꯕꯨ ꯏꯁꯥꯒꯤ ꯐꯤꯔꯦꯞ ꯍꯦꯛ ꯍꯦꯛ ꯊꯨꯒꯥꯏꯒꯦ ꯇꯧꯔꯤꯕꯁꯤꯅ ꯀꯔꯤꯒꯤꯅꯣ? ꯑꯩ ꯃꯉꯣꯟꯗ ꯅꯛꯁꯤꯟꯕ ꯌꯥꯗꯦ꯫ ꯑꯩꯒꯤ ꯂꯥꯏꯕꯛꯇ ꯃꯥꯕꯨ ꯇꯝꯗꯦ꯫ ꯑꯩꯗꯤ ꯃꯥꯕꯨ ꯊꯥꯗꯣꯛꯀꯗꯕꯅꯦ, ꯃꯥꯒꯤ ꯅꯤꯡꯕ ꯊꯨꯡꯅꯕ꯫ ꯑꯗꯨꯕꯨ ꯆꯩꯅꯥꯁꯤꯗꯤ ꯀꯔꯝꯅ ꯈꯥꯡꯒꯅꯤ?" ꯊꯣꯏꯕꯤ ꯈꯥꯡꯕ ꯉꯝꯂꯛꯇ꯭ꯔ ꯃꯥꯜꯂꯤ, ꯃꯄꯤ ꯆꯤꯟꯊꯔꯛꯏ꯫ ꯊꯣꯏꯕꯤꯅ "ꯍꯦ ꯏꯁꯣꯔ, ꯑꯩꯕꯨ ꯂꯧꯁꯤꯟꯕꯤꯔꯣ꯫ ꯍꯌꯦꯡ ꯅꯣꯡꯉꯥꯜꯂꯛꯄꯗ ꯒ꯭ꯌꯥꯟ ꯇꯥꯗꯅ ꯂꯩꯍꯟꯕꯤꯔꯝꯃꯣ ꯑꯩꯕꯨ꯫ ꯑꯩ ꯍꯤꯡꯅꯤꯡꯗ꯭ꯔꯦ꯫ ꯑꯁꯨꯛ ꯀꯟꯕ ꯃꯩꯆꯥꯛꯁꯦ ꯏꯐꯝꯗ ꯀꯔꯤꯒꯤ ꯄꯤꯕꯤꯔꯤꯅꯣ? ꯑꯩꯕꯨ ꯂꯧꯁꯤꯟꯕꯤꯔꯣ." ꯊꯣꯏꯕꯤ ꯀꯞꯄ ꯌꯥꯕ ꯀꯞꯂꯒ ꯃꯃꯥꯏ ꯃꯃꯤꯠꯇꯨ ꯏꯄꯣꯝ ꯄꯣꯝꯕ ꯃꯈꯩ ꯆꯥꯛꯁꯪꯗ ꯆꯪꯂꯛꯏ꯫ ꯄꯨꯟꯁꯤꯕꯁꯨ ꯁꯣꯝꯗ ꯀꯞꯂꯤ꯫ ꯊꯣꯏꯕꯤ ꯂꯥꯛꯄꯗꯨꯗ ꯃꯄꯤꯗꯣ ꯐꯠ ꯐꯠ ꯇꯩꯊꯣꯛꯏ꯫ ꯊꯣꯏꯕꯤꯅ "ꯇꯌꯥꯏ, ꯆꯥꯛ ꯆꯥꯔꯁꯦ." ꯊꯣꯏꯕꯤ ꯆꯥꯛ ꯊꯤꯗꯣꯛꯏ꯫ ꯑꯦꯟꯁꯥꯡꯗꯨꯗꯤ ꯃꯥꯅ ꯄꯥꯝꯖꯔꯝꯕ ꯑꯦꯟꯁꯥꯡ ꯑꯣꯏꯔꯝꯕꯗꯨꯗ ꯍꯔꯥꯎꯖꯩ꯫ ꯑꯗꯨꯕꯨ ꯊꯪꯅꯕ ꯃꯤꯀꯨꯞꯇ ꯄꯨꯟꯁꯤꯕꯕꯨ ꯄꯨꯟꯁꯤꯒꯤ ꯑꯣꯏꯅ ꯀꯥꯏꯅꯔꯅꯤ ꯈꯜꯂꯛꯄꯗ ꯄꯨꯛ ꯊꯪꯒꯠꯈ꯭ꯔꯦ꯫ ꯊꯣꯏꯕꯤ ꯆꯥꯛ ꯏꯆꯥ ꯆꯥꯗꯕꯗꯨꯗ ꯄꯨꯟꯁꯤꯕꯅ "ꯊꯣꯏ, ꯅꯪꯅ ꯄꯥꯝꯖꯕ ꯑꯦꯟꯁꯥꯡꯗꯨꯅꯦ, ꯆꯥꯔꯣ." "ꯑꯩ ꯆꯥꯛ ꯆꯥꯅꯤꯡꯗ꯭ꯔꯦ." "ꯍꯥꯎꯇ꯭ꯔꯕꯣ?" "ꯅꯠꯇꯦ, ꯄꯨꯛ ꯊꯟꯒꯠꯄꯩꯅꯦ." "ꯊꯣꯏ, ꯅꯪꯅ ꯑꯩ ꯅꯨꯡꯁꯤꯔꯗꯤ ꯆꯥꯋꯣ." ꯄꯨꯟꯁꯤꯕ ꯂꯩꯗꯨ ꯈꯪꯆꯤꯛ ꯆꯤꯛꯏ꯫ ꯊꯣꯏꯕꯤꯁꯨ ꯃꯥꯒꯤ ꯋꯥꯍꯩꯗꯨꯗ ꯈꯪꯌꯦꯡ ꯌꯦꯡꯊꯣꯔꯛꯏ꯫ ꯊꯣꯏꯕꯤꯒꯤ ꯋꯥꯈꯜꯗ "ꯃꯥꯒꯤꯁꯦ ꯌꯨ ꯉꯥꯎꯕꯁꯤꯗ ꯑꯩꯁꯦ ꯃꯣꯏꯒꯤ ꯁꯥꯏ ꯑꯣꯏꯅ ꯈꯜꯂ ꯃꯥꯜꯂꯦ." ꯊꯣꯏꯕꯤ ꯃꯥꯅ ꯇꯣꯠꯁꯜꯂꯤꯕ ꯆꯥꯛꯇꯨꯗꯤ ꯅꯝꯗꯅ ꯆꯥꯁꯤꯜꯂꯦ꯫ ꯄꯨꯟꯁꯤꯕ ꯆꯥꯛ ꯇꯣꯛꯄꯒ ꯍꯧꯒꯠꯈ꯭ꯔꯦ꯫ ꯊꯣꯏꯕꯤ ꯋꯥꯏꯔꯝ ꯂꯣꯏꯁꯤꯜꯂꯤ, ꯑꯗꯨꯒ ꯐ꯭ꯔꯤꯖ ꯃꯊꯛꯇ ꯁ꯭ꯄ꯭ꯔꯥꯏꯠ ꯕꯣꯇꯜ ꯑꯃ ꯂꯩꯔꯝꯃꯤ꯫ ꯁ꯭ꯄ꯭ꯔꯥꯏꯠ ꯑꯣꯏꯔꯕꯣꯏ ꯈꯟꯗꯨꯅ ꯊꯣꯏꯕꯤꯗꯤ ꯃꯗꯨ ꯂꯧꯊꯗꯨꯅ ꯊꯛꯆꯤꯜꯂꯤ꯫ ꯇꯁꯦꯡꯕꯗꯤ ꯃꯗꯨ ꯌꯨ ꯌꯥꯟꯕ ꯁ꯭ꯄ꯭ꯔꯥꯏꯠꯅꯤ, ꯄꯨꯟꯁꯤꯕꯅ ꯊꯛꯂꯝꯕꯅꯤ꯫ ꯊꯣꯏꯕꯤ ꯉꯛꯆꯥꯟꯅꯩ꯫ "ꯑꯁ, ꯀꯩꯅꯣ? ꯁꯤꯒꯤ ꯁ꯭ꯄ꯭ꯔꯥꯏꯠꯁꯤꯗꯤ ꯀꯩꯅꯣꯝ ꯇꯧꯏꯅ꯫ ꯑꯁ, ꯄꯨꯛꯀꯁꯦ ꯁꯥꯒꯠꯂꯛꯏꯍꯦ." ꯊꯣꯏꯕꯤ ꯀꯥꯗ ꯆꯪꯂꯛꯏ꯫ ꯉꯥꯏꯍꯥꯛꯇꯪ ꯂꯩꯔꯒ ꯀꯣꯛꯇꯣ ꯍꯨꯔꯨ ꯍꯨꯔꯨ ꯂꯩꯕ ꯍꯧꯔꯛꯏ꯫ ꯄꯨꯟꯁꯤꯕꯗꯣ ꯃꯥꯒꯤ ꯃꯃꯤꯠꯇ 8 9 ꯊꯣꯛꯅ ꯎꯏ꯫ ꯄꯨꯟꯁꯤꯕꯒꯤ ꯃꯅꯥꯛꯇ ꯆꯨꯝꯇ꯭ꯔꯤꯡ ꯆꯪꯂꯛꯏ꯫ ꯃꯥꯒꯤ ꯃꯇꯧꯗꯨꯗ ꯄꯨꯟꯁꯤꯕ ꯉꯛꯅ ꯌꯦꯡꯂꯒ ꯂꯩ꯫ ꯊꯣꯏꯕꯤ ꯃꯄꯨꯟꯁꯤꯗ ꯌꯨ ꯑꯃꯨꯛꯇ ꯊꯛꯇ꯭ꯔꯤ, ꯏꯚꯟ ꯇꯦꯁ ꯐꯥꯎꯕ ꯇꯧꯗ꯭ꯔꯤꯕꯅꯤ꯫ ꯊꯣꯏꯕꯤ ꯅꯤꯁꯥ ꯄꯥꯟꯕ ꯍꯧꯔꯦ꯫ ꯄꯨꯟꯁꯤꯕ ꯉꯛꯅ "ꯀꯩꯅꯣ? ꯊꯣꯏꯕꯤꯁꯤꯕꯨ ꯀꯩꯗꯧꯔꯖꯥꯠꯅꯣ?" ꯊꯣꯏꯕꯤꯅ "ꯇꯌꯥꯏ." "ꯍꯥꯎ." "ꯅꯪꯁꯦ 8 9 ꯁꯨꯔꯦꯉꯣ." "ꯀꯔꯤꯅꯣ ꯅꯪꯅ ꯍꯥꯏꯗꯨꯕꯣ?" "ꯅꯪꯒꯤ ꯃꯥꯏꯁꯦ 8 9 ꯁꯨꯏ ꯍꯥꯏꯕ." "ꯑꯉꯥꯎꯕꯁꯤꯗꯤ, ꯃꯤꯅ ꯍꯥꯏꯁꯦ ꯒ꯭ꯌꯥꯟ ꯇꯥꯗꯦ." ꯄꯨꯟꯁꯤꯕꯗꯤ ꯊꯣꯏꯕꯤꯒꯤ ꯃꯑꯣꯡꯗꯨꯗ ꯉꯛꯄꯗ ꯂꯣꯏꯈ꯭ꯔꯦ꯫ ꯄꯨꯟꯁꯤꯕꯒꯤ ꯋꯥꯈꯜꯗ ꯈꯟꯖꯩ, ꯊꯣꯏꯁꯦ ꯂꯥꯏꯔꯤꯛ ꯄꯥꯃꯟꯗꯅ ꯀꯣꯛ ꯆꯥꯛꯂꯦꯗꯅ꯫ ꯊꯣꯏꯕꯤꯅ "ꯇꯌꯥꯏ." "ꯀꯩꯗꯧꯔꯒꯦ?" ꯊꯣꯏꯕꯤ ꯀꯔꯤꯝꯇ ꯍꯥꯏꯔꯝꯗꯕꯤꯗ ꯑꯃꯨꯛ ꯐꯨꯛ ꯍꯧꯒꯠꯂꯒ ꯍꯥꯏꯔꯪ ꯍꯥꯏꯔꯪ ꯇꯧꯔꯒ ꯆꯠꯈ꯭ꯔꯦ꯫ ꯄꯨꯟꯁꯤꯕ "ꯀꯥꯏꯗꯅꯣ ꯃꯥꯅ ꯑꯃꯨꯛ ꯆꯠꯂꯤꯁꯤꯅ?" ꯄꯨꯟꯁꯤꯕ ꯊꯣꯏꯕꯤꯒꯤ ꯃꯇꯨꯡ ꯏꯟꯅꯔꯛꯏ꯫ "ꯊꯣꯏ, ꯀꯥꯏꯗꯅꯣ?" ꯊꯣꯏꯕꯤ "ꯈꯪꯗꯦ ꯑꯩꯁꯨ." "ꯍꯩꯁ, ꯃꯥꯒꯤꯁꯤꯕꯨ ꯌꯨ ꯉꯥꯎꯔꯤꯖꯥꯠꯂꯥ?" "ꯊꯣꯏ, ꯅꯪ ꯌꯨ ꯊꯛꯄ꯭ꯔꯥ?" "ꯊꯛꯇꯦ, ꯁ꯭ꯄ꯭ꯔꯥꯏꯠ ꯊꯛꯑꯦ, ꯁ꯭ꯄ꯭ꯔꯥꯏꯠ." "ꯁꯣꯏꯗ꯭ꯔꯦ. ꯑꯩꯅ ꯐ꯭ꯔꯤꯖ ꯃꯊꯛꯇ ꯊꯅꯝꯕꯗꯣ ꯃꯥꯗꯤ ꯁ꯭ꯄ꯭ꯔꯥꯏꯠꯅꯤ ꯈꯜꯂꯒ ꯊꯛꯈ꯭ꯔꯦꯗꯅ." ꯄꯨꯟꯁꯤꯕ ꯊꯣꯏꯕꯤꯕꯨ ꯇꯞꯅ ꯐꯥꯏ, ꯑꯗꯨꯒ ꯍꯪꯉꯤ, "ꯀꯥꯏꯗꯅꯣ ꯅꯪꯅ ꯆꯠꯂꯤꯁꯦ?" "ꯀꯣꯏꯕ." "ꯀꯥꯏꯗ ꯀꯣꯏꯔꯨꯒꯦꯕ?" "ꯁꯨꯃꯥꯡꯗ." "ꯐꯃꯨꯡꯗ ꯑꯣꯏꯅ ꯀꯣꯏꯔꯨ ꯂꯥꯛꯑꯣ." "ꯇꯜꯂꯦ." ꯊꯣꯏꯕꯤ ꯄꯨꯟꯁꯤꯕꯗꯒꯤ ꯅꯥꯟꯊꯣꯛꯂꯒ ꯆꯦꯜꯂꯤ, ꯑꯗꯨꯒ ꯃꯉꯣꯟꯗ ꯇꯨꯁꯜꯂꯤ꯫ ꯄꯨꯟꯁꯤꯕꯅ ꯆꯦꯟꯁꯤꯟꯗꯨꯅ ꯍꯧꯒꯠꯄꯤ꯫ ꯊꯣꯏꯕꯤꯅ "ꯇꯌꯥꯏ, ꯁꯥꯟꯅꯁꯤꯔꯥ?" "ꯀꯔꯤ ꯁꯥꯟꯅꯗꯣꯏꯕ?" "ꯏꯇꯥ ꯑꯣꯏꯕꯤ, ꯅꯪꯅ ꯏꯆꯦ ꯑꯣꯏꯌꯣ." "ꯑꯗꯣ ꯏꯃꯨꯡꯗ ꯁꯥꯟꯅꯁꯦꯕ, ꯂꯥꯛꯑꯣ." "ꯍꯣꯏ,
ꯑꯗꯨꯗꯤ ꯂꯥꯛꯑꯣ꯫ ꯊꯣꯏꯕꯤ ꯄꯨꯟꯁꯤꯕꯒꯤ ꯈꯨꯠꯇ ꯇꯥꯞ ꯄꯥꯏꯁꯤꯜꯂꯤ ꯑꯗꯨꯒ ꯃꯥꯒꯤ ꯂꯦꯡꯖꯨꯝꯗ ꯉꯥꯊꯩ꯫ ꯄꯨꯟꯁꯤꯕꯗꯤ ꯊꯣꯏꯕꯤꯕꯨ ꯁꯦꯟꯅꯕꯗ ꯅꯤꯁꯥꯒ ꯂꯣꯏꯅ ꯍꯟꯈ꯭ꯔꯦ꯫ ꯀꯥ ꯌꯧꯔꯛꯄꯗ ꯊꯣꯏꯕꯤ ꯃꯄꯤ ꯏꯔꯥ ꯆꯦꯜꯂꯒ ꯍꯥꯏꯔꯛꯏ, "ꯇꯌꯥꯏ, ꯅꯪ ꯂꯩꯍꯧꯔꯅꯤꯀꯣ?" ꯄꯨꯟꯁꯤꯕꯅ, "ꯀꯗꯥꯏꯗ?" "ꯌꯨꯝꯗ." ꯄꯨꯟꯁꯤꯕ ꯊꯣꯏꯕꯤꯕꯨ ꯐꯃꯨꯡꯗ ꯍꯤꯞꯍꯜꯂꯒ, "ꯅꯪꯗꯤ ꯀꯗꯥꯏꯗ ꯆꯠꯇꯣꯏꯕ?" "ꯑꯩꯗꯤ ꯌꯨꯝ ꯊꯥꯗꯣꯛꯂꯒ ꯆꯠꯂꯅꯤ." ꯍꯥꯏꯅꯩ ꯌꯨ ꯉꯥꯎꯔꯤꯉꯩ ꯒꯟꯖꯥ ꯉꯥꯎꯔꯤꯉꯩꯗ ꯍꯥꯏꯕ ꯋꯥꯁꯦ ꯊꯃꯣꯏꯗ ꯂꯩꯕ ꯑꯁꯦꯡꯕ ꯑꯆꯨꯝꯕ ꯋꯥꯅꯦꯅ꯫ ꯄꯨꯟꯁꯤꯕ ꯄꯥꯈꯠꯅ, "ꯅꯪꯗꯤ ꯀꯩꯒꯤ ꯌꯨꯝ ꯊꯥꯗꯣꯛꯇꯣꯏꯕ?" "ꯑꯩꯅ ꯁꯤꯗ ꯂꯩꯔꯗꯤ ꯇꯌꯥꯏꯒꯤ ꯅꯨꯡꯁꯤꯕꯗꯣ ꯀꯃꯥꯏꯅ ꯂꯥꯛꯇꯣꯏꯅꯣ? ꯑꯗꯨꯅ ꯑꯩ ꯌꯨꯝꯁꯦ ꯊꯥꯗꯣꯛꯂꯅꯤ." ꯄꯨꯟꯁꯤꯕ ꯊꯣꯏꯕꯤꯕꯨ ꯆꯦꯠꯅ ꯀꯣꯟꯁꯤꯜꯂꯒ ꯀꯞꯂꯛꯏ꯫ ꯄꯨꯟꯁꯤꯕꯅ, "ꯑꯩ ꯂꯥꯜꯂꯦ ꯊꯣꯏ, ꯑꯩꯕꯨ ꯉꯥꯛꯄꯤꯌꯨ." ꯊꯣꯏꯕꯤ ꯄꯨꯟꯁꯤꯕꯅ ꯀꯣꯜꯂꯤꯗꯨꯗꯒꯤ ꯐꯠ ꯅꯥꯟꯊꯣꯛꯏ ꯑꯗꯨꯒ ꯀꯟꯅ ꯅꯣꯛꯂꯛꯏ꯫ ꯃꯇꯝ ꯀꯨꯏꯔꯦ ꯊꯣꯏꯕꯤꯅ ꯅꯣꯛꯄ ꯎꯈꯤꯗꯕ꯫ ꯊꯣꯏꯕꯤꯅ ꯅꯣꯛꯄꯗꯨ ꯎꯔꯒ ꯄꯨꯟꯁꯤꯕꯁꯨ ꯅꯣꯛꯐꯦꯠ ꯇꯧꯏ ꯑꯗꯨꯒ ꯇꯥꯔꯛꯂꯤꯕ ꯄꯤꯗꯨꯁꯨ ꯇꯩꯊꯣꯛꯏ꯫ ꯊꯣꯏꯕꯤꯅ, "ꯑꯩꯌꯥ, ꯃꯤꯅ ꯍꯥꯏꯖꯟꯕꯁꯦ ꯀꯞꯄꯤꯒꯁꯨ ꯇꯧꯔꯤꯌꯦ." "ꯅꯨꯄꯥꯅꯕꯣ, ꯅꯨꯄꯥ ꯀꯞꯆꯦꯠꯄꯣ." ꯊꯣꯏꯕꯤ ꯍꯥꯏꯔꯪ ꯇꯧꯔꯒ ꯐꯨꯛ ꯍꯧꯒꯠꯂꯤ ꯑꯗꯨꯗ ꯁꯦꯠꯂꯤꯕ ꯐꯅꯦꯛꯇꯣ ꯅꯥꯟꯊꯣꯔꯛꯀꯦ ꯇꯧꯏ꯫ ꯄꯨꯟꯁꯤꯕꯅ ꯆꯪꯁꯤꯟꯗꯨꯅ ꯇꯞꯅ ꯑꯃꯨꯛ ꯁꯦꯠꯆꯤꯟꯕꯤ꯫ ꯍꯧꯖꯤꯛꯇ ꯅꯣꯛꯂꯝꯕ ꯊꯣꯏꯕꯤꯗꯣ ꯃꯄꯤ ꯏꯔꯥ ꯆꯦꯜꯂꯤ ꯑꯗꯨꯒ ꯃꯥꯒꯤ ꯊꯃꯣꯏ ꯃꯄꯥꯗꯨꯗ ꯈꯨꯠ ꯊꯤꯜꯂꯤ꯫ "ꯇꯌꯥꯏ, ꯑꯩꯒꯤ ꯊꯃꯣꯏꯁꯦ ꯅꯥꯕ ꯐꯥꯎꯋꯦ꯫ ꯑꯩ ꯋꯥꯔꯦ, ꯀꯩꯒꯤꯅꯣ ꯈꯪꯗꯦ, ꯑꯗꯨꯝ ꯅꯥꯕ ꯐꯥꯎꯋꯦ." "ꯇꯌꯥꯏꯁꯨ ꯐꯥꯎꯕ꯭ꯔꯣ? ꯑꯩꯉꯣꯟꯗꯒꯤ ꯂꯥꯞꯅ ꯂꯩꯌꯨ. ꯅꯪꯅ ꯏꯅꯥꯛꯇ ꯅꯛꯁꯤꯜꯂꯛꯄꯁꯦ ꯑꯩ ꯈꯥꯡꯕ ꯌꯥꯝꯅ ꯋꯥꯏ. ꯅꯪ ꯏꯅꯥꯛꯇꯒꯤ ꯂꯥꯞꯅ ꯂꯩꯈ꯭ꯔꯣ. ꯃꯁꯤꯒꯤ ꯆꯩꯅꯥꯁꯦ ꯑꯩ ꯈꯥꯡꯕ ꯌꯥꯝꯅ ꯋꯥꯏꯌꯦ." ꯊꯣꯏꯕꯤ ꯂꯦꯞꯂꯝꯕꯗꯒꯤ ꯑꯃꯨꯛ ꯐꯝꯊꯩ ꯂꯩꯃꯥꯏꯗ ꯑꯗꯨꯒ ꯍꯤꯛ ꯍꯤꯛ ꯀꯞꯄꯤ꯫ ꯄꯨꯟꯁꯤꯕꯁꯨ ꯊꯣꯏꯕꯤꯒꯤ ꯃꯇꯧꯗꯨꯗ ꯈꯥꯡꯕ ꯉꯝꯗꯕ ꯅꯤꯡꯉꯝꯗꯕ ꯆꯩꯅꯥ ꯑꯃ ꯄꯤꯔꯤ꯫ ꯃꯔꯥꯜꯅ ꯍꯦꯟꯈꯤꯕꯅ ꯄꯨꯟꯁꯤꯕ ꯀꯔꯤꯁꯨ ꯍꯥꯏꯕ ꯉꯝꯗꯦ꯫ ꯊꯣꯏꯕꯤ ꯇꯞꯅ ꯄꯨꯟꯁꯤꯕꯔꯣꯝꯗ ꯑꯣꯟꯁꯤꯜꯂꯛꯂꯒ, "ꯇꯌꯥꯏ, ꯑꯩ ꯉꯁꯤꯗꯤ ꯑꯩꯒꯤ ꯊꯃꯣꯏꯒꯤ ꯋꯥ ꯑꯃꯈꯛꯇ ꯍꯥꯏꯖꯒꯦ, ꯌꯥꯒꯗ꯭ꯔꯥ?" "ꯍꯥꯏꯌꯨ, ꯀꯔꯤ ꯍꯥꯏꯅꯤꯡꯂꯤꯅꯣ?" "ꯂꯥꯟꯅꯗꯤ ꯈꯟꯒꯅꯨꯀꯣ. ꯑꯩꯅ ꯍꯥꯏꯗꯣꯔꯤꯕ ꯋꯥꯁꯦ ꯇꯥꯔꯒ ꯑꯣꯏꯖꯕ ꯊꯤꯕ ꯑꯣꯏꯅ ꯈꯟꯒꯅꯨꯀꯣ." "ꯈꯜꯂꯣꯏꯌꯦ, ꯄ꯭ꯔꯣꯃꯤꯁ. ꯅꯪꯅ ꯍꯥꯏꯔꯤꯈꯩ ꯌꯥꯒꯅꯤ. ꯁꯤꯌꯣ ꯍꯥꯏꯔꯕꯁꯨ ꯑꯩ ꯁꯤꯕ ꯉꯝꯒꯅꯤ." "ꯇꯌꯥꯏ, ꯑꯩ ꯅꯪꯕꯨ..." ꯊꯣꯏꯕꯤ ꯊꯃꯣꯏꯒꯤ ꯋꯥ ꯍꯥꯏꯕ ꯅꯪꯗ꯭ꯔꯤꯉꯩꯗ ꯒ꯭ꯌꯥꯟ ꯇꯥꯈꯤꯗ꯭ꯔꯦ, ꯇꯨꯝꯈ꯭ꯔꯦ ꯄꯨꯟꯁꯤꯕꯒꯤ ꯂꯦꯡꯖꯨꯝꯗ ꯉꯥꯊꯔꯒ꯫ ꯄꯨꯟꯁꯤꯕꯅ, "ꯊꯣꯏ, ꯊꯣꯏ, ꯊꯣꯏ, ꯍꯧꯒꯠꯂꯣ, ꯁꯦ, ꯍꯧꯒꯠꯂꯣ. ꯅꯪꯅ ꯍꯥꯏꯅꯤꯡꯂꯤꯗꯣ ꯍꯥꯏꯔꯝꯈꯨꯑꯣ, ꯁꯦ, ꯍꯧꯒꯠꯂꯣ. ꯅꯪ ꯑꯗꯨꯃꯥꯏꯅ ꯇꯧꯈꯤꯕ ꯌꯥꯔꯣꯏ. ꯅꯪ ꯑꯗꯨꯃꯥꯏꯅ ꯇꯧꯈꯤꯕ ꯌꯥꯔꯣꯏꯌꯦ. ꯁꯦ, ꯊꯣꯏ, ꯊꯣꯏ, ꯄ꯭ꯂꯤꯖ." ꯄꯨꯟꯁꯤꯕ ꯊꯣꯏꯕꯤꯒꯤ ꯊꯃꯣꯏꯒꯤ ꯋꯥ ꯇꯥꯔꯅꯤ ꯈꯧꯔꯥꯡꯅ ꯉꯥꯏꯖꯔꯝꯕ ꯍꯔꯥꯎꯖꯔꯝꯕꯗꯣ ꯐꯪꯈꯤꯗ꯭ꯔꯦ꯫ ꯄꯨꯟꯁꯤꯕ ꯊꯣꯏꯕꯤꯕꯨ ꯇꯞꯅ ꯄꯝꯈꯠꯂꯤ ꯑꯗꯨꯒ ꯂꯥꯏꯕꯛꯇ ꯅꯨꯡꯁꯤꯅ ꯆꯨꯞꯄꯤ꯫ "ꯊꯣꯏ, ꯑꯩ ꯅꯪꯕꯨ ꯅꯨꯡꯁꯤꯌꯦ. I really love you. ꯑꯩꯒꯤ ꯕꯥꯔꯊꯗꯦ ꯅꯨꯃꯤꯠꯇ ꯁꯣꯏꯗꯅ ꯅꯐꯝꯗ ꯑꯩꯒꯤ ꯊꯃꯣꯏꯒꯤ ꯋꯥꯁꯦ ꯐꯣꯡꯗꯣꯛꯀꯅꯤ. Please accept my love." ꯄꯨꯟꯁꯤꯕ ꯊꯣꯏꯕꯤꯕꯨ ꯇꯞꯅ ꯐꯃꯨꯡꯗ ꯍꯤꯞꯍꯜꯂꯤ ꯑꯗꯨꯒ ꯍꯧꯒꯠꯀꯦ ꯇꯧꯕꯗ ꯊꯣꯏꯕꯤꯒꯤ ꯈꯨꯠꯅ ꯃꯥꯒꯤ ꯈꯨꯠꯇꯨꯗ ꯌꯥꯜꯂꯤ꯫ ꯊꯣꯏꯕꯤ ꯒ꯭ꯌꯥꯟ ꯇꯥꯕꯗꯤ ꯅꯠꯇꯦ꯫ ꯈꯨꯠꯇꯣ ꯇꯞꯅ ꯑꯃꯨꯛꯀ ꯁꯠꯀꯦ ꯇꯧꯏ, ꯑꯃꯨꯛꯀ ꯍꯦꯟꯅ ꯍꯥꯟꯅꯗꯒꯤ ꯀꯟꯅ ꯌꯥꯜꯂꯛꯈꯤ꯫ ꯄꯨꯟꯁꯤꯕ ꯊꯣꯏꯕꯤꯒꯤ ꯃꯅꯥꯛꯇ ꯇꯞꯅ ꯍꯤꯞꯊꯔꯛꯏ ꯑꯗꯨꯒ ꯃꯥꯒꯤ ꯄꯥꯝꯕꯣꯝꯗ ꯊꯣꯏꯕꯤꯒꯤ ꯀꯣꯛꯇꯣ ꯃꯣꯟ ꯈꯥꯡꯍꯜꯂꯤ ꯑꯗꯨꯒ ꯊꯣꯏꯕꯤꯕꯨ ꯀꯣꯟꯕꯤ꯫ ꯉꯥꯏꯍꯥꯛ ꯂꯩꯔꯒ ꯌꯥꯍꯤꯞ-ꯊꯤꯕꯤ ꯊꯣꯏꯕꯤ ꯃꯥꯒꯤ ꯍꯧꯅꯕꯤ ꯊꯔꯣ ꯃꯥꯔꯣ ꯑꯣꯜꯂꯛꯏ꯫ ꯑꯃꯨꯛ ꯇꯣꯏꯕ ꯂꯣꯏꯔꯦ꯫ ꯃꯈꯣꯡꯗꯣ ꯄꯨꯟꯁꯤꯕꯒꯤ ꯃꯊꯛꯇꯅꯤ ꯃꯥꯅ ꯊꯥꯡꯒꯠꯂꯤꯁꯦ꯫ ꯄꯨꯟꯁꯤꯕ ꯍꯧꯒꯠꯂꯒ ꯊꯣꯏꯕꯤꯒꯤ ꯐꯅꯦꯛꯇꯣ ꯑꯃꯨꯛ ꯁꯦꯝꯕꯤ ꯑꯗꯨꯒ ꯑꯃꯨꯛ ꯇꯨꯝꯃꯤ꯫ ꯊꯣꯏꯕꯤ ꯈꯣꯡꯗꯣ ꯑꯃꯨꯛꯀ ꯊꯥꯡꯒꯠꯂꯛꯏ꯫ ꯄꯨꯟꯁꯤꯕ ꯑꯍꯤꯡꯗꯨꯗ ꯃꯊꯟꯇ ꯅꯣꯛꯏ꯫ "ꯃꯁꯤ ꯑꯉꯥꯡꯁꯦ ꯌꯥꯍꯤꯞꯇꯤ ꯐꯖꯅ ꯊꯤꯕꯖꯥꯠꯅꯤꯀꯣ."
ꯃꯇꯥꯡ ꯑꯁꯤꯗ ꯃꯌꯥꯝꯕꯨ ꯑꯃꯨꯛꯀ ꯍꯟꯅ ꯈꯨꯔꯨꯝꯖꯔꯤ꯫ ꯋꯥꯔꯤ ꯑꯁꯤꯒꯤ ꯃꯈꯥ ꯍꯌꯦꯡ ꯑꯃꯨꯛ ꯇꯥꯃꯤꯟꯅꯔꯁꯤ꯫